ngasi ayuk phongkiba tongan manipuri se phongsing amasum thokiba thodok wathokingdagi maroibi ipausing khongasaraga manipur top channel gi maikeidi myamna thamjagi ahanmada khongjom lalda thawai kakraba athawbasingda ikai khupnakhre se minister sashinaba puwari sijinaduna manipur thukaina hotnabasingdagi section C manipur gi aroiba ningtamlan oina kumja english ngam sanipan maudraga mathoida khongjom da sonu hibal lanfam da thawai kakraba athawbisingi mafam da ngasigi mirolna koknondun ikai khumna butre thoramasi manipur khaktana ta india gi ata state sing madi leba sikim wangbada su pangthona ki mapung weba thoram deputy commissioner thawalna sinduna khongjom da leba khongjom war memorial complex the governor laganison se minister and beren manipur legislative assembly gi speaker ts setrabata cabinet minister sing police amasum civil gi makuk weba official sing amasum saknairaba mi kya marumna saruk yaduna pangthoki complex asigi khebasingda leba athobusinggi khubom da governor na lusingduna leisu kanaki manipur rifles ki contingents amana general salute piba last post khongba amasum numai round ahum kaptun ikai khumna putki madugi tungda governor lagani sanamasum minister and berena lusingduna khongjom turel heilai katuna ningtamlan fumna thawai katkraba thawbusing mapung faba ikai khumna putki haina pausna phongdorakli atop pamanamo khongjom lalda thawai katkrabasingda lei katpada RK Megan Kapkhre class 10 phawdi imalonda mahitam hanba mathoktai RK Megan hokiba kumja english singa sanipanga maudraga mathogi april thada sonokiba anglo manipur war thawaina pontha pikraba manipur gi athawbisingi khongjomda leiba khubomna haikaleka tambada UNLF ki hanagi chairman Megan mamitagi mapi tana Kapkhre apunba Korirol gi malem gi lupna sinduna khongjom war memorial complex da khongjom lan ga mari leinana pangthok pai kaleka tambagi thoramadu ga mari leinana pawmisina wangang laduna RK sanayama Megan hai imalon da mahitam ba haibasi united nation na sakhang labai khugi raini maramasina lamdamasigi mairoi singnasu class 10 phawdi imalon da mahitam hanba mathotai loinana english na singba atai atopa lol singsu mahiroi singadugi apama matungina tamnabagi kudong saba pibigadabani india lengana manipur yauna north east state singda hindi lol bu class 10 phawba compulsory subject oina tamhanbigi wapam ama haudurakli manipur lengana amadi mahiroi singi mama mapa singna yapam thokte aikhoigi lol asi yotchinanabagi education policy eduda colonials policy ama yaukhilaglabadi atai lol sakhotnabu wapam amata yauroi yauragasu mahiroi singna class 10 phawbi hindi compulsory tamba sina oihalagadi matamdura mahiroi singda asawa polum ama oigani hauji anoba subject ama hapsilak haibasi awab oigani hauji matam mahiroi amana puriba beg asi thangma ngamdaba ngaktani masi mahiroi community singnasu mama mapa singnasu maruiba lenga pairiba singnasu munna khalaga tahondana bara phai swaiki furup amada lol amabu compulsory tamanba haibasi loinam lengak leipa mafam thoi adobu barat asida malemgi khwairi sawa democracy satpat leba amani hairibani asiguma democracy satpat leba amada democratic right khunggoina ba thabak satharakpasi marik marang ba thabak ni hairaduna masi tawroidabni swaiki ningtama ngaknabagi damak kumja english ngam sanipan maudraga mathoi de british ka sona kiba lan adugi aroiba lanpham oiriba mafam asida ngasi haikat lekat tamba si aikoi khuding makki soifadraba thaudang amani manipur gi itihas siraba tanpham khara thoki madugi manuna kumja english ma sanipan maudraga mathoigi ningtamba kannanaba lanam sum awaba sonaba lanpham na sei tare khuntak pathoktuna khuntak lan sikhiba du bu kaw yaroidaba thaudoni kari maramdagi sei tare khuntak pathokibano haibadu ngasigi mirol na horakliba naharol singna yamna muna khantap mathautai leba amagi manungda nungainadaba muknaba kya thokpa maruoina lengak paibising marakta muknaba yengthinaba lengjal manadaba phibam lakpu matamda yumlonaba lebaksna landarak khudum sanna bhonai masi sahi tarik khuntak pasina maramamani ningthau masasing phamunaba amasu awagi ningthauda satuna wakatluba adugumba thaudo asisu mayam ama thukli ai RK Megan makhatana hai ngasigi numit asi mi asuk yamna tilamgani haiba khaludabani adubu lamdam asigi miyam laktuna athawbusingda laikatliba pungning thawgani ngaini
ngasi laikatpa laklibising asina mayumda hankhraga karigidama khongjomde pangthoklibano haina soidana khalugani matamduda mama mapa singna marik sumba khongjom langi wari libiyu hairaduna matamadugi landa aikoina british ki makuta maithiragasu lan asina piramliba paujel asidi aikoigi horakliba naharol singna fazana lakshinduna wakhal sungsinaba mathoktai hainasu mangna makhataki Atopa pawaman matam sana thabakadab employees lengang suspend tawba hore Manipur lengang salibi April thag amadagi hauduna anabu walking hour amasana bahokraba matungna matam sana school karamda oza thabakagi suspend tawkre hiramasi gabari leidana Manipur lengang ki Directorate of Education AS na order sing thokre thabakagi suspend tawkraba oza madu Maibampally Junior High School gi oza ngaktani oza siknaduri school adu utilize tawraga leiriba Irok Primary Madrasagi Primary Teachers Farouddin Ali Ahmad Maibampally Junior High School gi Primary Teachers Yunus Khan Maibampally Junior High School the Graduate Teachers Science on Thabak Toriba El Kahui Sikhani Makoi Punama Kudatagi suspend Tobogaloidana Makoigi headquarter Impal Oigani Director Education ASK Ayaba Yauna Makoi headquarter Tadokuya Rohana Tuan Tokipo order Aduda Pali Pauksisina Pangma Paugi Matungin social media Tagalakpa post Amada Moyang Paul ESC Manungsan Maibampally Junior High School Asida Ayuk Pung Pon Makai Helaba Fow the Mahiro Sing Maitamba Laglasu School get loan on a labitiki Mahiro Sing Shambal Kalaga Sang Mamasum Apikpa Angang Singna Sambal Litlaga School Sangmagi post Mobile Saki Video do Namliba Miyoi Ayuk Pung Nipa and the class Hogada School da Pung Mapan Makai Helaba Fow the Tong Hang the Bamasum Ozamata Laktaban Maramoraga class Hogdana Lady Bedugi Matanga Mayek Segna Fong Dorakpadi Oza Sing Adugi Matak the action Lokalapani Haidihena Paushna Palakli Atopa Paumana Lambi da Masum Sing Tem Tolaga Yum Sajilamba Uber the Minister Saukre Se Minister Sing Tem Tolaga Yum Sab the official Singkari Yang to Lehui Thobal District ki Manung Zanba Tangjing the Usui Pokpi Paugi Manunda Lambi Maya the Yum Sajan Mamasum Sing Tem Khairga Yum Sagalamba Uber the Minister Nongtom Beden Asauba Patabangam Kidre Yum Singasi Sagalaka Matamda Revenue Department ki official Singkari Yang to Lehui Hankre Logi Wangba Lam Kopsilaga Yum Sajan Basingi Matakta Sapsa be action Lokot Kini Hanis Minister na Fungdokre Thobal District ki Manungda Lariba Khongjom gi Kiev Singa Pangtokpa Khongjom Numit Thoram Yaraba Matungda Halakpagi Lambi the Minister na Tangjeng Yokshilakpada Hana Satnariba Lambiga Nauna Semlam Liba Lambigi Mayai the Laiba Ahang Maset Nauna Yum Sagat Pahoram Thing of the Minister Mayhona Saki Madu the Natana Housing Shamga Sagatpagi Tabak Satariba Nest and Hadway 102 gi Hek Nakalda Sing Tem Khairaga Mathol Longba building Sagapu Uramadigi Minister gi Asawadu Hengaranki Mo Maril Tadana Yum Kai Sajilakpadu Uber Minister Asawbaga Loina Deputy Commissioner Taubalda Masikaram Tauribano Hanki Anoba Lambi Kakrabamatung Lambi any Taina Masida Karamna Yum Sahalibano Hanki White House Manakta Sing Kaklaga Yum Sajiliba the Uber the Minister Mapa Madura Leramba Mari Lenaba Revenue officials in the House Yum Sajiliba Singilamasi Patalamla Sing Tugairaga Kamani Yum Saliban Hanki Sing Ama Mayam Sanguna Tugaibada Punktum Tumkre Amasum Sing Jaw Kaktaraga Yum Salibasi Kanana Saliban Hanki Sing Tugairaga Yum Saba Matam Revenue Officials Sing Kaidona Leviki Sonki Lambi Kakpayaba Kakre Madudagi Sing Dol Tem Taraga Yum Salibasi Karam Taraga Tauriban Hanki Mapa Madura Lerambi Nupi Official Amana Se Minister Mapamadura Hanadagi Pata Pairami Herapada Se Minister Semjen Sazilaga Potopo documents in Yenande Revenue Department Mamang the Ising Manunda Pata Pivanga Miyoi Laipin Haki Singbu Pangtu the Tugaibi Yabro Hida Hamburg Luina Pata Pairam Labasu Reserve Forest Ki Lamda Marilena Bisingi Ayabi Yauduna Pivo Pata Sing Luina Kaksaluaki Sing the Lam Laser the Miyoi forward the Kanamata Pata Pide Loni Adaba Wapam Taraga Asumani Hana Lauraga Tabak Togan Haki, Magna High, Low to widen government Kilam Kopsilaga Yums Hazinbagi Tabak Satabada, Sinabasing Matak the Sapsana Legana Exxon Lawin Haki, Sit Minister White House Sing Tem Tolaga, Sakalibi Yum Singaduda, Tabak Shuri Basin missing Adubu Foganaba, SP the Kanki,
Ngasigi khongsit aduda Works Minister Gobidas Konthaujam, Power Minister T.S. Bisorji, Chief Secretary Dr. Rajesh Kumar, Deputy Commissioner Thawal, A. Subha Singha yauna Revenue Department official kyasu saruyaki. Atopa paomana Lamjingba Group ki Chairman Jackie Hatkhre investor. Yamlaba investor singdagi se lauxilaga Hatkhre Lamjingba Group ki Chairman Sansam Jackie gi mathakta lengana matik chabe action lokatpiyo haina campaign asida sel thamkiba investor singna phongdorakli. Wapamasi the All Manipur Lamjingba Investor Group Machine Rangasi Kasampat Lemizam like Community Hall Satakiba, Wakat Mifam Gamari Ladana, Investor Amana Power Mission of Fongo Kibini, Investor Duna Makatan High, Miyamda Interest Sendo Yon Pigani Hine Taza Laga Yamda Sentum Kya Kumzin Krabamatung, Gobit Laisaki Kudung Saba Lauduna Miyam Interest. Singdok Lep Kibani, Amasu Investor Singa, Tizilubata Magna, Salai Company si RBI na Satnaviyaba license piba company mas oiramdre Miyoi bigi punsi da kudong tiba haibasi atumak mayuk na ribani handaki matang asida su Jackie na lotu na laikiba ki mohota investor singa siga aray laita masum kudong sa tabi singa do tatok ta sintaw naraga company si hingana na bigi mohota nam thak taw do na lot kiba si yam na lebak tibani company si da sorak na investor lising taraga mga romna lupa crore satru ki matak ta invest taw do na lay ribani Masi tarayna lobo sumloy langak na so akan mamiyeng sangbi na lebak miyamgi mangkriba senpam singadu hanjin hanana bukan abiyu loinana lotu na leriba sansam Jackie bu atubu matam na fadu na putok piyo haina sumang na makataki wakar mi pamadu da langak na miyamgi sale hatpa Jackie putok piyo Lamjingba Finance Group ki Lusing Pural Jackie Hatkhre Thengna ba yarabadi All Manipur Lamjingba Investor Group ta pau PBU haibani singbu wai singiba plate card kyasu wakat mi phamadu saruk yakiba singna sejinaki atopa pau mana lenga amasum BJP gi pau ngasi digi fongroi Manipur gi media housing gi pithok tana lairi advertisement gi bill sing pithok pina ba khyara khana wakalaba su tabidaba maramna hayeng April 13 dagi nauna Manipur lenga ke amasum BJP Manipur Pradesh gi pau amata fongdana ba ngasi press club ta found ba All Manipur Working Journalists Union Amzu Manipur Hills Journalists Union MIJU amasung Editors Guilds Manipur EGM na punna wadem nakre Amzu gi MIJU amasum EGM gi president sing na puno kuyek piduna thadorak pasiro laman hai tha sigi taraga mga da union ahuma sigi maike digi Manipur lenga amasum BJP Manipur ayib sirol thaduna April 15 gi nungthul pung mari phau gi manungda singdoktuna leiribe advertisement gi bill sing singdopina bo wakt kibani adubo ngasi phau thabak to onthok pidaba asigi matangda union singi oiba mifam ama sathaduna lenga ke amasum BJP gi pau phongba lepna begi wapamasi warena kibani Manipur Pradesh Congress Committee gi oinadi president thajaba pirakpa maramna matam khara pau phong bahaina lepnare ngasigi mifam adura lepna kiba matungina boycott asida Manipur lenga ruling party oidiba BJP masum NPF ki pau sing amata phong daba haina lepna ki masida sunatana lenga ki oiba advertisement sing PDA amadi LDA na singwa corporation sing i pau sing chu phong daba haina lepna ki adumaina ma boycott asina governor office ki pau sing speaker gi pau sing COVID-19 ga mari lenaba masum anai ki oiba pau sing crime masum law and order ga mari lenaba thaudo wathok sing gi pau sing di konsiloi Serol asina makhatana hai boycott ki fireb asi mamang na Manipur lenga ki Chief Minister Chief Secretary na kayarag ana thajaba pikraba su thabak to on thorak tabadagi lemna kivani mamang na su media housing na lenga ki pau sing gi mathakta boycott thamlamna bani adobu Chief Minister amasum Chief Secretary na thajaba pirakpadagi boycott handokibani handakta pangthokiba taragani thoi suba Manipur Legislative Assembly mikal asiga mari leinana BJP amadi Congress Party khaktada lupa lakh ya gi bill tonduna laidi Masih desnatana lenga ki tuan department singda media housing gi crore kaya gi bill tuanduna lay dibini. Amasum COVID laisat asina maramoiduna sel tungi pibam angak papangna sokshin ki bamaram na Manipur lay diba media house ko di magyam na saw awab mayong na duna lay dibini. Siguma awab sunga si kang biduna lenga ki pipam to percent pam sing atubu matam na sendok piu hain su sirolas na makatari. Makasa tarak puwe na to papaw mana naga masil gi marakta nungay na roy dabu wapam fundok na roy si naga hoho. Lisang sinasataduna lakliba Indo naga pisto osigi woro sin naksilaglaba matam sila naga masil gi marakta nungay na roy dabu wapam kaya fundok na duna ay koy masil umkhadana ba siloy si haina naga hoho na fundorakli
naga hoho ki media selna thadorak pasirol man hai lisang sina sathaduna lakriba wari sanaba sigi worosin purakna ba mat oina khona minabagi mogota amana amaga hunaduna leibana wari sanaba thintanabagi masa ohelakani maramasna naga singoiba tung koina sanaba yaba worosin ama purakna ba amata oina leminaba matoktai handak wari sanabasigi interlocutor oina nauna hapkiba MK Mishrana Nagaland laktuna wari sanabasigi makasa tharakpa asi yamna laibak fabani anabu interlocutor oiriba misa asina naga singi pukning ihul khangna thabak khara pangthorakani haibagi thajbale masidasna tana naga hohogi mihur kangbuga unaduna yamna haraukte yamna okpirakutana tana athuba matamda naga punamakna yaragadaba woroisana ma purakani haibagi thajaba pirambasi yamna level fabani hainisu serulosina makhatana fongdorakli marak thane state siki wangmra thokpa paw khara festival da khatnabada ani sikre Orissa gi Koraput district ki Damanjodi police station ki makhada leba khunamada Saitra Parba gi thoramda khutpu ani gi marakta khuthoknarakpadagi naha ani sikre ama arop fiamna sokre numit khrani gi mamangda Saitra Parvagi hunting ritual manungda Sandipur amasum Zodiagudagi khunjasing marakta karisu nataba wa kharagi matangdagi khuthoknakiba amadagi Zodiagudagi naha khutpu aman attack adu sagol sen gi numidang satakibani hanasu likhun singna haki amaramdana UP da sayani ta Ngairibi Nupimacha yaona Emung amagi Miyoi manga mayumda halamle Uttar Pradesh ki Prayagraj district nga se ik masagi se ani khata Ngairibi Nupimacha ma yaona Emung amagi Miyoi manga makhogi yumda halamle amasum Khawaspur area da thokiba tujungningai oiraba thaudo du sikiba singa dudi Ram Kumar Yadav se yankhagi manga magi nupi Kasum Devi se yankhagi ni thoi masa nupi Manisha se kunga manga mamau nupi Sabita se kunga tre amasum masu nupi Minakshi se anini Sakshi se manga kaubi atopa masu nupi amadi hingauki amasum Zabed ki masa nupa Sunil se kun tra thaudo matamadu yumda lekide hauju mana investigation asida mahakna tengbang li haina police official singna haki Senior Police Officer Ajay Kumar Fongdokpada si Baksang Singh aduda makok ta thakibagi asupada khwam sing leirami haki Haksang Singh adu postmortem gidamak thakre tamthiraba crime adu thiganaba team tere semkhre miatpa sing adu masakhang mangamnaba evidence khomjinanaba dog squad sing amasum forensic expert sing su mafam adu thungkhre crime adu gi matungna mafam adu da khudakta thunglakiba district magistrate Sanjay Kumar Hatkhre na Gyatap ki yumna mafamdugi Miyoi singna mai sakpa ama urakhibadagi makoina laukhe mai sakle haibagi matangna police su paw piraki police amasum fire fighting team sing thungkhre Yadav amasum matagi haksang sing adu yumadugi manungda lemki Piklibi Nupimacha amasum maki mama adugi haksang sing adu maina saklakhiba ka adugi marakta lemki matamadu da pawba sor honduna lemkiba Yadav amasum magi nupi sarpai amada lerami adudagi makhoigi masa nupi haksang adu fangki haina district magistrate aduna media raiki district adu atopa akibagi masak phangba crime am thokibagi supnagi sayol amagi matungna thaudo si tholakibani Khagalpur khunda April 13 ta masagi sai 19 surabi nupi Priti Tiwari sumaki masa nupi ahum mahi sai 12 pihu sai nipan amasum kuhu sai ahum makhuri lenthalaga sina phangki aduga nupi adugi mapu roib Rahulna Thauri yalaga siraga lerama thenaki Rahulna iba oiramgadaba mafamduda fangkiba suicide note amana mark po asigumba aroiba khongthanga simagi nupigi mari matasina ot naibadagi ni haina su maral siram khadi amaramdana lai sanabane haiba ahal oiraba matai manau mari matasina Hatkhre Jharkhand gi Gumla district makhoigi mari matasina makhoibu phataba lai sanabagi thabak tawani singnaduna ahal oiraba matai manau ma Hatkhre haina police na ngasi phongdokre Thaudo du irai numiki numidang pung mapalom tabada state ki konung Ranchi dagi kilometer samagani furum lapa bagat bukma khunda thokibani masagi sai humfu manga suraba Lundra Sikba right amasu maki nupi masagi sai humfu surabi Phulma Devi na makoi yum manungda lairingaida singjang amasum sai sing attack tauki haina Sainpur subdivisional police officer Saidil Maraldina PTI da ki Miyat aduga mari lainana Lundragi manaunupi Sumitra Devi fare thaudo magi masanupa Rabindra amasum atai Miyoi khra su senabra haina thijili wangsatabada Sumitra na ahal matai manau adu with singni amasum makhoina black magic tauduna miyam wo halaki Sumitra gi masanupi adu numit khrani gi mamangdagi masana adu leraki amasum masanupi naribadu matai manau ani adu nahanmani haina mana haki hanagi khungi mako
Kisun bagana fongdorakpada iraiga yukta mahak lundran unanumki amasu mangonda Sumitragi imungna kialaki watu adu loisinanaba khungi mako Zairam bagat yauna mipama pangtoki imung anedu yahananaba ikoina khonaki adu Sumitragi imung aduna Lundragi imung aduda witchcraft sanabigi marakchiki imung anedugi marakta omkhatnaduna leiribadugi yenglaga watu adu police report taunaba makhoida khunjasingna hautoki Madudagi Lundranga police station satki madugi matuna kari thokibagi haibadu aikoina khangdre nomidang Lundra musumaki nupi Hatkhre haibadu aikoi khanglaki haina Mr. Bagan haiki Jharkhanda boat heloi black magic sanai singnabdagi mi hatpasi asabu watho am oiduna lakli January dasu ahalmatai manau Hatkhrebani haina phongdorakli Atopa marueba paw mana grade 4 amagi wathokta Manipur government high court ta amukasu khudi thire ngasidagine sei kunga marigi mamang me ani 1998 Bisnupur district ki matamadugi deputy commissioner na thokiba order amagi matungina district asigi subdivisional officer ki office ta peon grade 4 oina appointment pi khiba Miyoi mana maku grade 4 ki post asida regularization pibina ba hanjin hajaragla basu tabiraktabadigi high court of Manipur wakalaktuna court nasu anirak Hanna maku regularization pinabagdama khananab direction piraba fawra thabakto onthokpibagi mota high court na pikiba judgment amas order gi mayekta Manipur government gi maikedi writ appeal file toraktuna singnaraklavas ko na amukkasu appeal ase dismiss torakpadagi wato asida Manipur government ki high court ta hanjina khudi thikre me ani English amaga samapan maudraga nipana Bisnupur gi deputy commissioner na numit asigi mamangda leramba piona ma thabaktagi pothakibadagi hangduna lerakpa post ase mentionanabagi damak sai amakaki oina pion gi post appointment pikiba Miyoi dugi maming Yaikhum Joy Kumar sai nifugamapan apopa lekhidraba wa yai makawi Bisnupur ward number 6 tagini Maku pion oina sai amagi appointment piraba matungda post asida maku engage tawduna sejinarakpagi order adu me kungamari English amaga samapan maudraga mapanda deputy commissioner na thokpa atopa order amana amukasu maki service ki matam sai ama sangdon ki atopa paw amana Pakistan na mahi tamlubasing India ra thabak piroi amasum higher study su taholaroi laiba asiga yumthangnariba Pakistan na laiba degree college education in institution amada mahi tamlakpa Miyoi sing India ra thabak piroi amasum higher study tawbagi ayabasu piroi haina All India Council for Technical Education AICTE amasum University Grants Commission UGC gi maikedi gi puna thokpa sirol amana phongdokre sirol aduna ngarang AICTE gi member secretary amasum UGC gi secretary na punna khuyek piduna thokibane sirol aduna makhatana phongdoraklibena marilena puna mangna Pakistan higher education tamnabagdamak saloidabane Pakistan subject amada hekta degree college education institution amadagi lakpa Miyoi sing laiwa sida thabak piroi amasum makhatana higher study tawbagi ayabasu piroi haibisini adumainamak sirol public notice asina makhatana khangalaklibana laiba asina masigi citizenship oibigi ayaba pikhraba migrant sing amasum makoigi masa masu sing kariguma Pakistan gi higher education gi degree phanglakpa yaurabada Ministry of Home Affairs MSA dagi security clearance loraba matuna laiba asita thabak piba yagani habu wafamsu phongdorakli atopa pawamana September fawbada tha khudingi lemna 10 kilogram manga pigadori lenga ki numit chamani gi thabak thoramsing gi manungchana masum azadi ka amrit mahosab ki makhada anyojana and public distribution gi thoram amangarang sangai progi FCI gi food storage depot na sindana pangtokre tharamudri Imphal West ki adakia RK Taruni West and Major Lotion gi MD oibadana tana CIF NPD gi director su weriba Robertson asema Manipur gi FCI divisional office ki divisional manager Adani Maharalina Mathangsina Sip Guest President of the Guest of Honor Oiki Haina Spouse na Phongdorakli Thauramgi Marueba Sarukta Leva Sina Ningkha Tamlakpa Say Hundraga Masurakagi Azadi Amrit Mahosab Gi Makada Levaksin Matuna Pangturakliba Haraukte Ama Phongdokgi Thauramgi Manungsana Anayojana and Public Distribution Gi Matangna Misa Miyam the Lem na COVID-19 pandemic Ki Matam Prime Minister Narendra Modi na Haudokhiba Pradhan Mantri Garib Kalyan Yojana PMJKY scheme gi makhada Miyoi kudimak lemna sieng kilo manga pigani laktulaga piduna lakhibani program asi sai sigi Mars pau sathagani hairam labadu na hauna na amu saliba tha sidigi hauraduna September fawba sangdokre haibigi matangda miyamda paksana khangna bigidama pangthokiba awareness program amasu oiki haina paus na phongdorakli tentang na to papa mana
sing ningkhairaga yum sajilamadagi CM mai hona sakre yum sariba labor sing farga puranaba DGP da khankhre hari Thobal district ki manung sana National Highway 102 Imphal Morelambi gi saruk da leiba Waithau Singol gi Tangjingdagi usoi pokpi phawbi manungda leiriba reserve forest area da sing tem khairaga yum ka sajinbabu ubada chief minister and beren mai hona sakre sing thukairaga yum sabada kana ya ba pidi bano hana thawal dc subas da saibaga loinana mafam adura yum sariba sing farga purakna ba manipur police ki DGP da khankhre loinana ain gi wangda yum sajiliba sing adu athupa matamda eviction cha tharaba yai haina su pausna phongdorakli Atopa paumana private TV news channel sing aranba claim amadi watho oigadaba headline sing sizinadana ministry na khankhre private TV news channel sing na aranba claim morality amasum logi vekta leiba miyam da hena asawa pongadaba watho oigadaba headline sing sizinadana Union Ministry of Information and Broadcasting gi maikedi ngasi advisory ama issue tokre ministry sigi maikedi ngasi thoki advisory du da haidibana Private TV news channel singna the Cable Television Network Regulation Act 1995 ki section 20 da piriba provision sing adu yauna act asigi makha piriba program code sing adu ngang sana pa khankhre hawkiba matam khara sida tungan ba satellite TV channel singna unauthentic misleading amasum sensational oi mawong da madi fazada bu wangang sangang communals overtones oi amasum iza sokuyaba option oiba amasum taba nungai tu boy wata kya sizinaba thengnai Ukraine Russian conflict amasum Northwest Delhi gi thaudok singda program code violate tawduna TV news singda yawa amasum debate toba kya thengnai Ukraine Russian conflict ki matangda private news channel singna news item aduga mari lainadaba miyamda asawa pohangadaba morality amasum logi mekta leiba watho oigadaba headline sing phong amasum public singna hena taningnaba babna simjin sajinba claim kya phong thingnai Delhi da thokiba hingsa gi thaudo adugi matangna su channel khara da miyamda asawa pongadaba madi community singi marakta communal sagatuna irang thonana madi law and order akaiba pigidaba mawongda waiwata kya sizinaba yauri channel sing aduna semjin sajin ba headlines kya sajin aduna authority gi action da communal oiba mawongda satkhai haina su report atu su yauri Loisila point na tentak na thamjaramge sarkar na suspend tokraba NB college ki hanagi principal amasum dissolve tokraba governing body gi DPC sanaba yaroi principal in charge Manipur sarkar na sakhanglaba aided college sam oidiba naure birhari college hanagi principal ningoma sitel jena masum sarkar na dissolve tokraba hanagi governing body gi chairman oiramba langpok lapum kamal amasum secretary oiramba and thoibana pangtukiba DPC satnaba yaroi amasum makoina hauji college asigi principal in charge oina lairiba Dr. Irom Kunjabati Devi gi mathakta tawrakliba oida padaba allegation sing kaya numit humni gi manungda praman ga loinana sengdoraktragadi ain gi mateng lauragadi hena Naurem Birhari college ki principal in charge Dr. Irom Kunjabati Devi nasu phongdorakli hauji koina di mem pau si matang se lusinjarage amasum pathoksagi bisingda sokiba lankiba kaya yarosu mem ngakpigani amasum hauji tholeba thawdo wathok sing amasum marubi I pau sing congress sarkar mem leptana channel sigi maikedi mem da update pizarake haina su mem gi mafam na thamjire du mem hauji koina di mem matang sai kainarsi and thank you